Lockdown manungda dukan fakairaga lut tawkre. Lockdown thugaiba fagatuna lising taraga nipan fine thiankre. Hojik coronavirus COVID-19 thengnanabagidamagta laibak pumbada lockdown chatharibagi saruk ama oina Manipur da sulengakna lockdown amadi curfew chatharingai manungda huran sinthigi thabak chu chatharakli. Ngarang ahing athengbada Imphal West ki Khuyathongda leiba LIC office ki awang thangbada leiba dukan ama masak khangdaba singna dukan manungda thamba sale amasung lupa lakh kayagi potchai huran khre. Dukan asi Khuyathongda leiba El Surjit koba amagini kwa amadi atay polam kaya yonba dukani masak khangdaba sing aduna dukan asida lonba so ahum phakairaba matungda lupa lising mari yauna dukan manungdagi polam kaya huran khibani. Dukan asidagi meter yangkhairom lapa mafamda police post ama lei matau karamna lockdown manungda dukan lut tawkhibano chamamnaba pu ihaina dukan mapuna phongdorokli. Lockdown na kanagumba mata chatnadraba amadi dukan asidagi meter yangkhairom chatlaga police post ama leina karamna dukan asi phakairaga lut tawkhibano haibasi nga ihaikhe. Amana lockdown amadi curfew thugairaga lakpa mioi kaya police na fagatuna fine thian bagi thabak chathaba leptre. Ngasisu Thobal district police na curfew amadi lockdown thugaiba mioi chamaga yangkhai mathoi district police na fagat khre. Thobal police na mi homfu Lilong police na mi kuntraga manga Yaripok police na mi taraga mapan Khongjom police na mi taraga mapan amadi Hairok police na mi taraga nipan punna mi chamaga yangkhai mathoi ga loina na tongan ba gari chamaga kuntha tare phagatuna motor vehicle eki makhada lupa lising taraga nipan fine thian khre hairi. Loina na topa paw amana Northeast ta hanbo oina Assam da COVID-19 na ama leikhidre. Malemgi sathirwa laichet ama oideba coronavirus COVID-19 na hanbo oina Northeast ki Assam da chahi humpuga manga gi mioi ama leikhidre. Mahak handakta New Delhi gi Nizamuddin Markaz ki Dharma gi lining laishonda saruk yarubani. Mahak test tawbada positive oibadagi Silchar Medical Hospital da laying duna lakiba du ngarang numidang laikhidabani haina Assam gi Health Minister Himanta Biswana phongdokre. Assam da COVID-19 confirm case kunganipani madugi manungda ama laikhidraga hojik mioi kunga taret tongan ba hospital singi ICU da laikannari. Haiba mioi asigi haksang gi phibam soksile haina ngarang state adugi haksel gi mantri Himanta Biswana phongdokiba laikhrabani. Amaromda hojik maki oinadi Assam da anoba coronavirus ki confirm case laitri haidi. Hojik fawda Assam, Mizoram, Arunachal Pradesh, Manipur, Tripura natana atai state ani Meghalaya amadi Nagaland dadi laina asigi confirm case amata laitre. Adumakpu state ani asidasu adumak section thorang lokutuna lockdown amadi curfew sathari. Loina na topa paw amaga amuk hayeng dukan sing hanggadawri. Manipur Sarkar gi Cape and PD Commissioner Bobby Waikhomna thoko order amada Sajibu Chairauba amadi Easter ga mari lenana hayeng dukan sing thong hangani. Petrol pump sing da thau piba matamda social distancing gi nom ngakna meter amamam laplaga leidiyu. Rural area gi lomi sing natana Jarkin amadi Daram sing da thau pi roi haire. Amana Imphal East ki DC Dr. Rangita Valley Waikhom gi order da Easter amadi Chairauba ga mari lenana ayuk pung 3 tagina 13 fawba Imphal East ki makum kharada dukan sing hangani haire.